ꯇꯥꯔꯤꯕ꯭ꯔꯣ ꯑꯩ ꯃꯃꯥ ꯇꯥꯔꯕ ꯅꯪꯕꯨ ꯁꯨꯅꯤꯇꯥꯅ ꯇꯥꯔꯦ ꯍꯧꯒꯠꯂꯣꯅꯦ ꯄꯨꯡꯁꯦ 8 ꯍꯦꯜꯂꯦ ꯍꯣꯏ ꯑꯦꯛꯁꯔꯁꯥꯏꯁ ꯉꯥꯏꯍꯥꯛꯇ ꯇꯧꯈꯤꯒꯦ ꯆꯥꯛꯇꯤ ꯊꯥꯡꯒꯠꯂꯝꯃꯦ ꯑꯦꯟꯖꯥꯡꯗꯣ ꯅꯪ ꯈꯔ ꯊꯣꯡꯉꯣꯀꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯨ ꯑꯂꯨꯒ ꯉꯥ ꯑꯇꯥꯎꯕꯗꯨꯒ ꯊꯣꯡꯉꯣꯀꯣ ꯁꯨꯅꯤꯇꯥꯅ ꯃꯣꯏꯕ ꯅꯆꯥꯁꯤꯡꯗꯨ ꯍꯧꯗꯣꯛꯂꯒ ꯊꯣꯡꯍꯜꯂꯨꯕ ꯏꯁꯥꯁꯦ ꯁꯣꯜꯂꯦ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯃꯥ ꯍꯣꯏ ꯑꯗꯣ ꯅꯪꯁꯨ ꯍꯧꯒꯠꯅꯕ ꯇꯧꯔꯣꯀꯣ ꯍꯧꯒꯠꯂꯗꯧꯅꯤ ꯔꯟꯕꯤꯔ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯆꯇꯣꯝꯕꯤ ꯊꯣꯏꯕ ꯅꯣꯏꯕꯨ ꯇꯥꯔꯕꯣ ꯕꯦꯝꯃ ꯔꯣꯁꯅꯤꯅ ꯑꯁ ꯄꯥꯕꯣ ꯀꯩꯅꯣ ꯍꯧꯒꯠꯂꯣꯗꯅ ꯄꯨꯡꯁꯤ 8 ꯇꯥꯗꯣꯔꯦ ꯅꯃꯥꯁꯨ ꯃꯁꯥꯁꯤ ꯌꯥꯗ꯭ꯔꯦ ꯅꯣꯏꯁꯨ ꯑꯦꯟꯖꯥꯡꯁꯦ ꯊꯣꯡꯉꯨ ꯂꯥꯎ ꯄꯥꯕꯨꯡ ꯇꯥꯛꯄꯤꯒꯦ ꯄꯥꯕꯣ ꯇꯥꯛꯄꯤꯗ꯭ꯔꯁꯨ ꯑꯗꯨꯝ ꯊꯣꯡꯉꯣ ꯉꯝꯃꯔꯣꯏ ꯑꯝꯇ ꯅꯣꯏꯕꯨ ꯍꯌꯦꯡꯋꯥꯏ ꯅꯌꯨꯝ ꯄꯥꯜꯂꯒ ꯆꯥꯛ ꯊꯣꯡꯕ ꯑꯃꯠꯇ ꯍꯩꯔꯔꯣꯏꯅꯦ ꯔꯣꯖꯤꯅ ꯑꯃꯨꯛ ꯑꯁ ꯄꯥꯕꯣ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦꯕ ꯅꯆꯥꯅꯨꯄꯥꯅ ꯇꯨꯝꯕꯗꯗꯤ ꯀꯩꯝꯇ ꯍꯥꯏꯔꯣꯏꯅꯦ ꯑꯩꯃꯥ ꯃꯥꯁꯨ ꯍꯧꯗꯣꯛꯂꯗꯣꯏꯅꯤꯅꯦ ꯅꯣꯏ ꯑꯅꯤꯁꯨ ꯍꯧꯒꯠꯂꯣꯀꯣ ꯔꯟꯕꯤꯔ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ ꯊꯣꯏꯕꯧ ꯐꯩꯖꯨꯞꯇꯨ ꯁꯠ ꯍꯥꯡꯗꯣꯔꯛꯏ ꯕꯥꯕꯣ ꯍꯧꯒꯠꯂꯣꯗꯅ ꯀꯣꯂꯦꯖ ꯆꯠꯇ꯭ꯔꯤꯉꯩꯗ ꯂꯥꯏꯔꯤꯛꯇꯨ ꯉꯥꯏꯍꯥꯛꯇꯁꯨ ꯑꯔꯥꯏꯌꯣ ꯖꯦꯀꯣꯕꯅ ꯕꯥꯕꯣ ꯆꯥ ꯂꯣꯜꯂꯕꯣ ꯂꯣꯜꯂꯦ ꯍꯣꯏ ꯍꯧꯒꯠꯂꯒꯦ ꯔꯟꯕꯤ ꯆꯠꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯍꯧꯒꯠꯂꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯂꯨꯔꯦ ꯂꯣꯏꯔꯗꯨꯅ ꯆꯥꯗꯨ ꯁꯥꯍꯜꯂꯒ ꯃꯥꯒꯤ ꯍꯩꯔꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯃꯨꯛ ꯀꯥꯗ ꯆꯪꯂꯛꯏ ꯄꯨꯡ 2 ꯃꯌꯥ ꯂꯥꯏꯔꯤꯛꯇꯨ ꯄꯥꯔꯒ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ 9 ꯇꯥꯔꯝꯗꯧꯔꯦ ꯖꯦꯀꯣꯕꯅ ꯕꯥꯕꯣ ꯁꯨꯅꯤꯇꯥꯅ ꯂꯩꯇꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯒꯥꯔꯤ ꯊꯧ ꯌꯥꯎꯗꯦ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯏꯃꯥ ꯄꯤꯔꯒꯦ ꯂꯨꯄꯥ 100 ꯂꯩꯕꯅꯤ ꯍꯣꯏ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯉꯥ ꯑꯇꯥꯎꯕꯒ ꯊꯣꯡꯕꯅꯤ ꯑꯁ ꯄꯥꯝꯖꯕꯅꯤꯍꯦ ꯏꯔꯨꯖꯧꯔꯒꯦ ꯖꯦꯀꯣꯕ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯃꯁꯝꯒꯗꯨ ꯇꯩꯊꯣꯛꯏ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯁꯦꯠꯂꯒꯦꯗ ꯌꯨꯅꯤꯐꯣꯔꯝꯒꯁꯦ ꯆꯥꯝ ꯇꯥꯅ ꯆꯥꯎꯈꯤꯒꯦ ꯔꯟꯕꯤꯔꯗꯤ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯤꯉꯩꯗ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯆꯥ ꯂꯨꯍꯣꯡꯕꯒꯤ ꯄꯣꯄꯥꯡ ꯄꯤꯕ ꯆꯠꯈꯤꯕꯅꯤ ꯖꯦꯀꯣꯕ ꯆꯥꯛ ꯆꯥꯗꯧꯔꯕꯅꯤꯅ ꯀꯤꯆꯟꯗ ꯆꯪꯂꯛꯏ ꯃꯃꯥ ꯁꯞꯇ꯭ꯔ ꯇꯧꯔꯒ ꯀꯧꯔꯛꯏ ꯁꯨꯅꯤꯇꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯖꯦꯀꯣꯕꯅ ꯉꯁꯤꯅꯦ ꯀꯥꯔꯛꯇꯅ ꯂꯣꯏ ꯂꯪꯈꯥꯏꯅꯤꯀꯣ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯁꯤꯕꯣ ꯁꯨꯅꯤꯇꯥ ꯃꯁꯥꯗꯨ ꯏꯔꯨꯝ ꯂꯨꯝꯈꯩ ꯁꯣꯐꯥꯗ ꯇꯨꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯇꯦꯛ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯖꯦꯀꯣꯕꯅ ꯁꯤꯕꯨ ꯅꯣꯏ ꯅꯥꯄꯥ ꯀꯥꯔꯛꯀꯅꯤ ꯑꯩꯃꯥ ꯅꯣꯏ ꯄꯥꯕꯨꯡꯗꯤ ꯁꯦꯝꯂꯒ ꯊꯝꯂꯝꯂꯕ ꯑꯣꯏꯔꯦ ꯐꯔꯦ ꯏꯃꯥꯅꯦ ꯖ꯭ꯋꯥꯏ ꯆꯩꯊꯔꯒ ꯊꯣꯡꯕꯤꯔꯒꯦ ꯌꯥꯔꯦ ꯁꯥꯃꯨ ꯅꯊꯨꯅ ꯏꯔꯨꯝ ꯂꯨꯝꯈꯩ ꯉꯥꯏꯕ ꯉꯝꯃꯔꯣꯏ ꯑꯩ ꯑꯗꯨꯝ ꯊꯣꯡꯖꯔꯒꯦ ꯖꯦꯀꯣꯕ ꯄꯤꯁꯨꯝꯒꯗꯨ ꯁꯨꯛꯇꯣꯛꯂꯒ ꯃꯄꯥꯕꯨꯡꯅ ꯁꯦꯝꯂꯝꯕ ꯑꯦꯟꯖꯥꯡꯗꯨ ꯊꯣꯡꯕ ꯍꯧꯔꯦ ꯁꯨꯅꯤꯇꯥ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯕꯦꯝꯃ ꯆꯥꯇꯣꯝꯕꯤ ꯔꯣꯁꯅꯤꯅ ꯃꯃꯥ ꯀꯩꯗꯧꯔꯒꯦ ꯑꯦꯟꯖꯥꯡꯁꯤꯗꯁꯨ ꯅꯣꯏꯁꯨ ꯊꯣꯡꯕꯤ ꯌꯥꯕꯅꯤ ꯍꯥꯎꯇ꯭ꯔꯒ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯒꯦꯔꯥ ꯑꯍꯩꯕ ꯅꯣꯏ ꯑꯗꯨꯝ ꯊꯣꯡꯉꯨ ꯔꯣꯖꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯊꯣꯏꯕ ꯊꯣꯡꯍꯜꯂꯨ ꯀꯩꯅꯣ ꯁꯨꯅꯤꯇꯥꯅ ꯊꯣꯡꯍꯧꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯗꯤ ꯅꯣꯏ ꯄꯥꯕꯨꯡꯅ ꯂꯣꯏꯔꯝꯃꯕꯣꯏ ꯅꯤꯡꯂꯨꯔꯦ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯊꯦꯡꯅꯁꯨ ꯍꯧꯒꯠꯂꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯕꯅꯤ ꯏꯃꯨꯡꯗꯨꯗ ꯊꯣꯡꯕ ꯊꯥꯛꯄꯁꯤ ꯔꯟꯕꯤꯔꯅ ꯏꯍꯩ ꯍꯩꯔꯝꯃꯤ ꯃꯥ ꯂꯧꯗꯅ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯆꯕ ꯖꯦꯀꯣꯕꯁꯨ ꯍꯩ ꯁꯨꯅꯤꯇꯥꯁꯨ ꯍꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯃꯔꯤꯜ ꯈꯔ ꯇꯟꯕꯒ ꯃꯁꯥꯗꯨ ꯅꯣꯏꯕꯒꯤ ꯆꯠꯄ ꯐꯥꯎꯕ ꯁꯥꯃꯨꯗꯧꯅ ꯆꯠꯄꯒ ꯅꯣꯡꯃꯇ ꯔꯟꯕꯤꯔꯅ ꯃꯥꯡꯉꯥꯏꯔꯝꯗꯦ ꯅꯨꯄꯤꯒꯤ ꯅꯨꯄꯥꯒꯤ ꯁꯤꯟꯐꯝ ꯂꯣꯏꯅ ꯍꯣꯠꯅꯩ ꯔꯟꯕꯤꯔ ꯊꯕꯛꯁꯨ ꯃꯆꯥ ꯅꯠꯇꯦ
ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯔꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯃꯃꯥ ꯂꯧꯗꯅ ꯃꯔꯤꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯜꯂꯝꯃꯤ꯫ ꯖꯦꯀꯣꯕ ꯑꯦꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯍꯥꯟꯅ ꯈꯥꯏꯗꯣꯛꯂꯒ ꯃꯥꯒꯤ ꯑꯃꯨꯛ ꯈꯥꯏꯗꯣꯛꯂꯒ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯍꯧꯔꯦ ꯏꯁꯥꯅ ꯊꯣꯡꯖꯕꯅꯤꯅ꯫ ꯔꯣꯖꯤꯅ ꯊꯣꯏꯕ ꯑꯦꯟꯖꯥꯡ ꯂꯣꯏꯔꯕꯣ? ꯖꯦꯀꯣꯕꯅ ꯊꯤ ꯂꯧꯔꯒ ꯆꯥꯎ ꯀꯩꯗꯧꯕꯒꯤ ꯑꯦꯟꯖꯥꯡꯅꯣ? ꯆꯥꯛꯀ ꯆꯥꯔꯨꯅꯨ ꯅꯔꯤꯜ ꯇꯜꯂꯤꯗꯨꯒ ꯃꯊꯤꯕꯣꯡꯒꯁꯨ ꯂꯥꯡꯕ ꯐꯥꯎꯔꯤ ꯃꯥꯜꯂꯤꯅꯦ꯫ ꯁꯨꯅꯤꯇꯥꯅ ꯍꯩ ꯊꯣꯏꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ꯫ ꯍꯩꯇꯦꯅ ꯃꯋꯥꯗꯤ ꯅꯥꯏꯒꯦ ꯍꯥꯏꯔꯛꯀꯅꯤꯅꯦ ꯍꯥ? ꯀꯩꯝ ꯍꯩꯇ꯭ꯔꯗꯤ ꯅꯋꯥ ꯅꯥꯏꯕ ꯑꯝꯇ ꯌꯥꯔꯣꯏꯌꯦ꯫ ꯁꯨꯅꯤꯡꯗꯕꯤꯁꯤꯡꯁꯤꯗꯤ ꯑꯦꯝ ꯑꯦ ꯂꯣꯏꯔꯗꯨ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ? ꯑꯩꯈꯣꯏ ꯑꯕꯦꯝ ꯍꯣꯏꯗꯤ ꯂꯣꯏ ꯍꯩꯕꯤꯅꯤ꯫ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯗꯥꯊꯣꯏꯕ ꯖꯦꯀꯣꯕꯅ ꯍꯥꯎ꯫ ꯑꯕꯦꯝꯅ ꯍꯩꯃ ꯆꯥꯔꯕꯣ? ꯑꯩꯗꯤ ꯆꯥꯕ ꯂꯣꯏꯔꯦ꯫ ꯁꯦ ꯆꯦꯡꯒꯨꯝ ꯊꯣꯡꯕꯅꯦ꯫ ꯑꯁꯤꯗ ꯊꯅꯝꯃꯣ ꯑꯗꯨꯒ ꯇꯦꯡꯀꯣꯠ ꯈꯔ ꯆꯥꯎꯕꯗꯒꯤ ꯑꯦꯟꯖꯥꯡꯗꯣ ꯄꯨꯈ꯭ꯔꯣ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯉꯥ ꯑꯇꯥꯎꯕꯒ ꯊꯣꯡꯕꯅꯦ꯫ ꯍꯣꯏ꯫ ꯅꯪꯗꯤ ꯁ꯭ꯀꯨꯜ ꯊꯦꯡꯗ꯭ꯔꯤꯕꯣ? ꯊꯦꯡꯉꯕꯅꯦ ꯑꯩꯅ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅ ꯊꯣꯡꯕꯤꯅꯤ? ꯃꯧ ꯑꯅꯤ ꯂꯩꯕꯕꯨ ꯅꯪꯅ ꯊꯣꯡꯉꯤꯕ?